Khurumjari Akhanaba I Pau Tabiriba Pumnamak Wafamda Nonglina Taram Oksari Ahanba Pau Yang Thang Narambi Bormi Atuki Matik Senmanamaram Oiraga Pau Nambagi Todokta Kudakta Ahal Nahak Kaya Wantaba Yapadagi Pik Liba Nupi Masa Ama Wantarakpadigi Indian Red Cross Society Imphal Rescue Team na Mateng Pangkre Macha Tarakpa Pauda Kuki Masa Ama Airtel Fiber Sembada Electric na Chingbadagi Ama Leikhidre Mamingna Pungkolian Elias Gaulian Sisipu District ni Hari Atokpa Pau Amada Subhas Chandra Misigi Matangda Judicial Inquiry na Singba Taudrabadi Didim Lambi Ban Taubagi Khongjang Sangsilagani JAC Asamda training Tauriba Nambol Khazi Maning Lekaidagi IRB Yelam Subhas Chandra na Khanghodana Laikidaba Adugi Matangda Judicial Inquiry Sathagadabani Hauzik training Sathadana Lairiba Recruitment Sing Manipurda Oina Puraktuna Training Pigadabani Haiba Demand Sing Asi Tha Asigi Tara Manga Fawagi Manungda Thabakta Onthoktrabadi Thangnaba Numitki October 13 ki Ayuki Pung Manga daki Numidang Wairam Pung Manga Fawba Tidim Lambi Ban Kauragani Haina JC gi co-convener Naurem Gangana Fongdokhre Makha Tarakpa Pauda Zarida Kuki gi drol ama kapthakre Sampanagraga Yamna Nakna Leiba Rashidpurda Ngasi Kuki Singna Thagalakpa drol ama Klungakpa Singna Nongmaina kapthakre Ngasi Ayuk Pung Tung Makhairom Taba Adwaida Assam Rifle gi Oramgani Singnaba Masak Khangdaba drol ama Sampanagar Khulga Nakna Leiba Rashidpur Khulda Paisalakpadagi Klungakpa Singna Nongmaina kapthakre Thodok adu tokle haibagi pau tabada Jeribam district ki police team ama lakuna drol adu lakhatkre hari loisalakpa pauda center na Manipur gi lupa dollar lising amaga chaniga 136 thadorokle center na leiba asigi state sing asigi sakhot thorangi thabak hena changsinba ngamnaba amasung atei hiram singda hena sel thadaba ngamhannabagi damak chaliba sahi asigi October fawbagi tax depositing sempam lupa dollar karor ama lising 19 chamaga 100 thadokle sempham asida Manipur gi oina lupa dollar lising amaga chaniga 136 yauri hari